Ngarang ayuk pung 8:30 tabada Thawal District Hairok Police Station gi manung chanba Hairok Part 2 gi Kaithel Salam Leirakta leiba Khuraizam Nongdambagi loinabi Khuraizam Ongbi Ibemcha Kobi Masagi Jai Kuntare Lom Surabi Maunaha Ama Mapuroibagi Yumda Chingnaningai Oiba Maongda Thori Yalaga Sirambani Haiba Misi Adugi Matangda Nupi Mapam Oiriba Hairok Part 2 Maning Leikai Dengase Hairoki Miyamgi Oiba Mifam Ama Pangthokre Leikai Adugi YDO Club na Silaga Pangthokiba Mifam Aduda Imem Chagi Misi Adu Yamna Kana Yaningdaba Fongdok Nakibaga Lunina Mifam Aduna JSC against the suspicious death of 𝗟𝗛𝗏 Ongbi Imem Chakoba JSC Ama Semki Tungda Mafam Aduda Pangtokpa Paugi Mifam Amada Nauna Semlaba JSC Adugi Convener Thoksom Mangangcha Maidena Paumi Singda Hai Laikidaba Ekwegi Ichal Imem Chagi Misi Asi Yamna Chingnaningai Oi Hauzik Lamdama Asida Thokliba Tangdu Leitadaba Marak Asida Asiguma Thodok Ama Thoklakpa Asi JSC na condemn Tawi Misi Asigi Matangda JSC na Manipur Lengakta Taliba Wakat Singi Matangda Mangangchana Hai Imem Cha Misi gi Achumba Asingba Langlalanzil Adu Manipur Lengakna Lakliba Numit Mangarigi Manungda Leibak Miyamda Khanganbiu Karigumba Hariba Langlalanzil Asi Lengakna Puthok Triba Fawba Imem Chagi Asiba Hakchang Lauroi Loinana Hairok Miyamna Makhataba Akanba Khongsang Kaya Changsingani Haiki Ngasigi Paugi Mifamadu da Hairok Apunba Maira Paibi Lufki Maira Paibi Luchingbi Singsu Saruyaki Hauji oiriba leibaki tangdu leitadaba matam asida yamna nungaitaba thodok ama waina ngarang January tang 23 gi chorona ayuk pung 8:30 taba matamda Khuraizam Ongbi Imencha Devi wife of Khuraizam Nongdamba Hairok Part 2 Salam Leirakta leibagi mayum sida ngarang khanghaudana leitre haibagi pau pibirakpadagi hoi leikai gi amadi mahaki mapamgi imung manunggi miosing amadi club ki naharon sin mayam satuni yenglu matamda hairi pau sumame masidagi chingnaningai oba misi asi mari leina JSC ama JSC against the suspicious death of Khuraizam Imencha haiba JSC ama semjare haiba JSC sina leibang miyam amadi mari leinaba loina Manipur government thamjari badi misi asigi matangda asumba langlanjin numit mangani gi manungda puthokpiu karigumba numit mangani gi manungda puthokpiba ngamdragadi asiba bacha asi khoi asumba langlanjin puthokti phawba khoi oloinam gi damak lawjaroi loina makha taba kari khongjang changsin gadagi haibasi khoi leijariba Hairoki club sing amadi JSC ga tanajara kanda Hairok miyamga loina warep lawjagani haina leibak miyamda thamjari